खुरुमजरी मैमबू ngasi video sidi December 31 2023 gi matungda chatnagadariba UPI gi anouba guidelines adugi matangda semjaba video ne mayamna loibo fawbu tanging biduna information asi punna community lonana channel sibu support tobibo ina subscribe amadi video sibu like tobiramu NPCI gi anouba circular adugi matungina 31st December 2023 gi matungdagi inactive customers singi oina UPI ID amadi UPI gi number deactivate tawragani hai masina aikhoide yamna kanaba step ama oigani haina khali NPCI gi circular aduda yauriba maru oiba point khara aikoina nainaduna yengsi ahanbada TPAP amasung PSP habadi third party app providers amasung payment service providers hariba asini third party app providers haragadi aikoina sizinariba GPay phone pay na jingba kaya asini payment service providers hariba asina aikoigi leiriba bank sing asibuni NPCI na makoida chahi amagi manungda financial transaction amuk fawba tawdaba habadi paisa mida thadokhiba natragana mina tharakpa amuk fawba yaudriba UPI ID natragana UPI number adubu identified tawraga deactivate tawnaba khanghalli ahanba point asida masida palliba point asi aikoigi day to day life ta yamna kanaba step amani haina khali khudam oina aina imanaba amada paisa thadok thajin tawo matamda sirinaramba UPI number ama tahawbadagi bu oigera natragana any issue amadagi hojikti mahangna sirinnakidraba number ado aigi GPay da bu oigera natragana phone pay da bu oigera payment history aduda adum yauduna legadoribani hojiksu aina mangonda paisa thage na tawrasu magi number save tawkhibado adum thorakadoribani matang asida lakleba point di TRAI gi rule gi matung inna kuina sangna sirinnakidraba sim singse deactivate tawraga amuk anouba sim oina atopa mida issue tawgadoribani chap manaba number aduda adu oiba taragadi aina imanaba aduda thagadoriba paisa ado atopa mida thakibasu yaugani masida natana atopa mi aduna imanaba adugi link tawraga leiriba banking system adu access tawkibasu ya aduga anisuba point aduda asumnasu hairi deactivate tawkraba disable oikraba UPI ID amadi UPI number adu amu hallaga customer singna re-register tawba yagani hainasu palli aroibada ahum suba point oina asumna hairi aikoina UPIF amadagi hekta kanagumba amada magi phone number da natragana UPI ID da paisa thage haiduna tawba matamda aikoina phone number natragana UPI ID adu hek nambaga UPIF aduda hanadagi contact save tawraga leiba ming adu oina thohanbagi mahutta asengba bank account holder name adu oina thoallagani su hairi masi aikoina su loina thengnaraba ngaktani aikoina kanagumba amada paisa thage haiduna phone number adu namba matamda aikoina contact save tawraga leiba maming du oina thorakpa thengne adu maina thohandavida original account holder name adu oina thohannabani guideline asida hairibas masina mathakta su pankraba phone number pai khidraba nadragana tahawba number adu da aikoina seran duran atopa mida paisa thadanabani adubu hanadagi su aikoina paisa tharamdai dabudi pin adu namlamdai da account holder gi ming thokpa budi thengne tawbutabu hanaki anouba circular asida hariba asina before initiating pay to contact natragana pay to mobile number haina paisa tharamdai UPI ID natragana mobile number adu hek nambaga asengba account holder name adu khangmangam lagani haiba asin masini 31st December 2023 gi matungdai chatnagadoriba anouba NPCI na thorakpa UPI gi guidelines mayamna video sibu informative oi khanbiba taragadi channel sibu subscribe tawbiramulona video sibu like tawbu kawbiramgano